ngasi gi Manipur Circle News na miyam da pau update pijari. Air India gi Boeing Dreamliner khudingmak da safety inspection chathana ba order thokre. Air India gi flight AI 171 ngarang Ahmedabad airport gi paikhet pida airport gi panglap lap tana kai khaba matung da ngasi India gi civil aviation ministry na Air India gi Boeing 787 8x9 fleet haina khangnaba Boeing Dreamliner sing da safety inspection chathana ba order thokre. Directorate General of Civil Aviation gi order adugi matung ina safety inspection chathagadoriba asi Boeing Dreamliner sing asigi safety report review tonabani hairi. Zenex engine panba Air India gi Boeing Dreamliner plane singna safety inspection chathagadoriba asigi manungda fuel parameter monitoring amadi masiga mari leinaba system check cabin air compressor electronic engine control system engine fuel driver actuator operational amadi oil system hydraulic system amasung take off parameter na singbasing check tawgadori hari basing asigi mathakta sayol ani gi manungda Boeing Dreamliner singi power assurance check tawduna flight control inspection su pangthokadori hari ngarak Ahmedabad ki Sardar Vallabhbhai Patel International Airport gi paikhalakpaga residence doctor singna leiba hostel gi building amada tasinduna kai khibagi Air India gi flight AI 171 adu kumja lising ani tara mathoi dagi commission tawgiba Boeing Dreamliner fleet ki hanba accident ni thodok aduda flight asi tolakhiba passenger amadi crew yauna laimaida leiramba mioi yauraga yamdrabada mioi sani ga manga sikre panba yabadi mamang sahida Boeing engineer amana Boeing 787 Dreamliner sing asigi structural integrity da asoiba khara leire haina miam da section wa thamki haigrabani Manipur da COVID-19 ki positive case manga sukhre mioi kunthra ga taruk test tawre positive ki sang sa da kun yaure kumja lising ani tara mapanda China ge Wuhan province tagi sandoraktuna maleng belaibak sin mathungna miam da kham thengna awa sai theng pi ki COVID-19 gi tamthiraba laichat mayukna duna sahi khara leibak asida laina asigi khudong sa da basing mayukna rudraba matung ikang khanghauduna asoba stat sing khaktana tana awang nongpok state singda positive case sing mayuk narak padagi hendorak to na Manipur da so hanba positive case ama thengna khraba matung ngasi phawbada punna thengna positive case masing manga sure haina Manipur lainga ke tongan ba authority ahumna khut ek piduna Impal East Impal West amasung Tamenglong district tagi punna mioi kuntra ga taruk test tawkhibagi manungda Bisnupur district ta ama Impal East district ama amasung Impal West district ki positive case ahum punna manga thengnare hairi hoji phawbada test asigi oina test tawkiba apunba mioi kunthra taruk ki manungda Impal West district na mioi kunthra mathoi test tawduna khwaidagi masing yamna test tawba district ama oire hairi panba yabadi sahi kharagi mamangda Manipur da mayukna kiba COVID-19 ki laisatna apunma mioi lak ama lising nifu manga positive ohen khibani aduga mioi sing asigi manungdagi nupi angang yauna mioi lisingani sama nifumapan gi punsi manghibani adumoinamak lenga ki maikaidagi thorakpa report asigi active case manga thengnare hairabaso hojik phawbagi oinadi khudong thiba thodok thokpagi report leitri hojik phawbada apunba mioi kunthra ki sample lauraga test tawkibasingi manungda RT-PCR crewnet ki khuthangda sample tratruk CBNAAT gi khuthangda test amata tawkidrabasu rapid antigens test ki khuthangda test tawkiba sample singi masinga tinsinaraga punna kunthra subani hairi ising sauna service lab loraba janems ke health care amasung academy service jun tara tagi hangduk lagani hairi hanak thokiba ising isau aduna maram oiraga Jennings Hospital gi manung ising thumjin kibadagi matam khara le loraba hospital asigi emergency operation yauna health care amasung academic service ki thabak tha asigi taratruk tagi mausa gum hangdoktuna thabak tawragani hairi Jennings ki campus khaktana tana hospital manung phawba ising thumjin madagi tha asigi ani dagi service pumba asi lab tuna lakhibani institution asigi maikai dagi hairiba servicing asi hanagi phipamda pung fana pangthoknaba hojik yamna kanna honari surgery so athuba matamda pangthoklaba yana leire masigi matakta health care service amasung academic activities gi juntara tuktagi mausagum pangthokpa horagani masiga loinana MBBS amasung BDS tamliba mairoi singisu hanagumna regular class pangthokpa horagani masida post graduate training singsu yauragani
handak thokiba ising ichaw aduna Jennings ki camp adu thumjinkiba aduna maram oiraga healthcare amasung academic service asi namduna matam kharanigi oina suspend tawkhibani adumakpo hospital asi hanagi phibamda hanjalaknaba honabada chokthaba naidana honakhiba punamaktusu Jennings ki authority na thagatpa phongdokli hairi MISN numit kuntranigi manungda illegal immigrants sing takthokinaba khanghangrabasu PR lengakna thabak oina laukhatpagi mami tadri Ministry of Home Affairs 2025 ki Metra Mapanda State amasung Union Territories singda numit kuntranigi manungda Bangladesh amadi Myanmar dagi aina yadaba changlakpa mitop sing illegal immigrant bu takthokinaba akanba yathang thokrabasu Manipur gi PR government na thabak oina laukhatpagi mami tadri India gi atopa state sing maru oina Assam Arunachal Pradesh amadi Tripura da mitop sing khandokpagi thabak kana laukhatli haukiba June mapanda Assam government na sohung kuntra Immigration Expulsion Act 1950 season aduna tanthoki haibagi phongphong saba pautari Manipur da illegal immigrants sing masing yamna lay haiba si miyamna ikhang khangnaraba wafamni adubu hojik lairiba PR government asina thabak amata laukhalak asi yamna lebak thibani mitai tribe union MMTU na Manipur da karamba illegal immigrants sing lay haiba si khangdokpaga loinana makhoibu thunamak Manipur dagi tanthokibagi thabak laukhatpiyu haina India government amadi Manipur government da ngarang memorandum ama pisinkre hairiba memorandum aduda 1971 gi Bangladesh war 1962 1988 amadi 2021 da Myanmar da thokiba military corps na maram oiraga Manipur da changsilakiba mitop singi matang da kupna nainabaga loinana thengkhang kya da kilometer sahum maudra nipan sangba Manipur Myanmar border da chensilakhiba mitop singi matang da wafam kya pankhi British na chin hills laiba mi singbu chin kawi Lusai hills da laiba singna Lusai kaukhi aduga chin Lusai hills da India da chensilakpa mi singbuna kuki kaukhi asengmadi chin haiba si Brahmis wahini sampu bahaibani kuki maitaina khongjai kawi khongjai haiba wahi asi khongsai haiba wahi lonthaini chin kuki amati lusaibo khomjillaga jo haina khangnai Manipur da ihan hana changlakhiba chin kuki jo tribe ti khongjai ni English singam chamapan nifumanga da Maharaj Narasinghi matamda changlakhibani kom aimol anal siru chothe koireng purum lamkang sakang moyon monsang tribe singdi mitai puya mitai kom haina yawba thengnai Maitai kom di sin kuki zo tribe nate makhoi gi loan culture institution sin kuki zo ga khenai maitai kom yamna kuiraba matamdagi Manipur gi praja subject oiduna lerekhibani British na lan na sin maitai kombu all ariba kuki oina laukhibani aduna sin kuki zo gi scholar kharana maitai kom gi phurup singbu chin kuki zo tribe ni hairiba si lali chin kuki zo phurup sing thengkhang kya da Manipur da chinsilakhiba asina maru oina maram oiduna makhoigi population 2021 census da lakh 3,9,9 sanitra mari yaukrabani historical record singi amadi makoi masana ijaba lyric singi matung inna chin kuki jo punomak Manipur gi wangmada leiba chin Lusai hills dagi lakpa mitop ngaktani makoi loinamak horakpada nomadic tribe oiba phurup singni makoi punomak Manipur gi indigenous oiba phurup nate makhoina Manipur gi ST list ta yauriba si lali Manipur da leiba tarabaso general category oina legadabani Manipur gi ST list ta chin kuki jo phurup tramathoi yawi makoi sing adudi thadau enemy jo Lusai tribe mar ralte sukte baifai paite gangte simte jau any kuki tribe chin kuki jo phurup singbu Manipur gi ST list ta yawhon matamda makoi gi ethnography gi record Indiana yengshin khide chin kuki jo phurup singi missing Manipur da hengalakpagi yamna maru oiba maram singdi hereditary chieftainship leiba kilometer nifu phawba pass amadi visa yaudana changba yankiba free movement regime in 1950 gi September 16 ta chanahan khiba Manipur gi hana leramba inner line permit ILP November 1950 dagi mutat khiba chin kuki jobu Lan ST lista September 1951 dagi hauraga
ꯌꯥꯎꯍꯟꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯥꯟꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯄꯤꯁꯤꯟꯕ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯎꯕ ꯊꯤꯍꯟꯗꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯃꯅꯤꯡꯇꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯑꯁꯤꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯇꯣꯞ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯄ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯟ ꯀꯨꯀꯤ ꯖꯣꯟꯅ ꯃꯔꯨꯑꯣꯏꯅ ꯈꯨꯟꯗꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯆꯨꯔꯥꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ, ꯆꯥꯟꯗꯦꯜ, ꯇꯦꯡꯅꯧꯄꯜ, ꯐꯦꯔꯖꯣꯜ, ꯈꯨꯡꯒꯪ ꯃꯁꯤꯡ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯚꯦꯂꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯟꯗꯨꯅ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯂꯥꯡꯒꯣꯏ ꯆꯟꯈꯤꯕꯒꯤ ꯐꯤꯚꯝ ꯑꯃ ꯍꯧꯖꯤꯛꯃꯛ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯦ 19ꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯍꯧꯔꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯑꯦꯁ ꯇꯤ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯄ ꯑꯁꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ MMTUꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯇꯛꯁꯤꯟꯈꯤ ꯍꯥꯏꯔꯤ꯫